Kangpokpi District K SP na Kukim Yam the Thazaba Pirakpatake Committee on Travel Unity CoTU na ngarang numidang wairamdake National Highway number 2 amasung National Highway number 37 da kauramba matam kaktaba ban adu kudaktagi handokle haire CoTU gi media cell na thadorokpa charol amana hai ban adu hiram kharada yanakhibagi matung ina handokhibane yanakriba hiram sing adude Kangpokpi District ta laiba Kuki Jom Yamge Security gi thodang District asigi SP na mapung phana lawba amade Hana deploy taramba village volunteer sing lathokpa Kuki Jogi Khul Sing da mihat mipun yauna pamdaba thodok sing thorakpada madugi tekcha Kangpokpi District ki SP amade mari leinaba Central Force sing na puba nongmada changdaba yadraba polam sing leimakhong Tuilang IT Road Kangchup Bungpi amade district asigi mafam sing da Kangpokpi District ki SP na thodang tawraga matam chana yahonba amade pastor ahum amasong Kuki Jogi micham taraga nithoi hatkiba Kuki Jogi Khul Sing mai tharamba yauna pamdaba thodok sing da chenaba sing faduna matik chaba charak piba haibana chingba sing yanaba aduda yaure amaromda lengaki mari leinaba singna thamnapliba thazaba asigi matung ina kotugi khongjang asi handokpane adubu thazaba sing asi thabak to onthoraktrabade democratic oiba khongjang kaya sangsinaba sem saduna lei hainaso charol asina makha tana phongdoraklei